Marupsing ngarang video so aina hijackre haidi Facebook account da aigi password matau karamna change tawgni habi matang da aina ngarang hijackre video do aduga ngasi gi video sina aigi Facebook account sidagi aigi phone number amadi password si kauthokraba adu waragadi matau karamna aigi anouba password ama tanthokani adagi aigi mangraba phone number du nattaba adagi aina sinagi draba phone number du nattaba atopa ma aina aigi Facebook account sida matau karamna phone number anouba ma hapsan yani haibigi matang dare ni ngasi pujari video sina phare ador kadi adomgi phone gi screen da sanction biro aigi ming sanjit charama aduga adomni yang biripsina yang senji khausi manipur laglo ngasi punna anouba losing ama koi myam phangminarsi ahan mamaktada adomgi Facebook ta sangsin biro ai khudam moina utcharage video si ayamba mi ayamana khangbiramagani aina so thajai adubu ai khange haidana hekta mi punna khangamani haina thajabusu langine aina khanjai aduna khangdaba mayam amsu leiribani makhoi gi damak khallaga ina video si semjabani makhoi su haidi loksing oihunabagi damak aduna songi yet thangba ngarang aina video da sangjagi ba yet thangba gi corner mathakta leiriba line ahum sida sangbiro aduga singkhat biro sidai da setting and privacy sida sangsin biro aduga setting sida muk sangsin biro adu ngaktang loading tawgani masi ngaktang ngai bi tare aduga silaire mamangi aina ngarang thajagiba video dudana aigi password change tawbagi si security and login hypes da sangbiraga tawgadamni adubu ngasigi video sidadi natre ngasigi sidana aigi phone number kaukiba adagi aigi username amadi email gi matang danena mathak ithang thangbada leiriba personal information haisda sangbiro masida sangsin biraga tu leire ai khudam moina uchage mathakta name harga username si Lakshman Anobam haina leirise masi sangsin biro aina ming sindo ningagadi haidi kana gumba khoi viewer na hangbirak pi aweng wanda ming sinba pame harga sida sangsin biro tu thammi base aina change tok loina yai aduga review change sida sangsin bigani masini aduga amu handok piro aduga adom email sinba pamagadi famsida email si @email address haibsida sangsin biraga adom anouba email ama hapsin bibaga yagani hanigi silak thokhi gesu yagani phone number happy gesu yagani masini aduga amu back tok thokpiro phone number sinbagi ne tu sida leire ina haijari wafum do ma ubire me amna sidaida remove ana yauri hana leiriba phone number si remove tawkhina mafamni aduga add phone number haisina anouba phone number ama hapsana mafamni adoma sida me amna section bigada bamna adom mathak se utliba phone number sinena khanbiro adomna Facebook sida pairamba phone number do hujikti mangre na khanbiro natraga kaure natraga paina gidre sina gidre na khanbiro asiji hana remove tawbiro idabani ko hana adomna anouba phone number ama hapke khallibodo adu hana add phone number haisida sangsin biro sida add phone number sida sangsin biro ai khudam moina ucharage sidaida adom phone number ama khudam moina 1234567889 phone number am happy rank khalase sida continue to bigene se continue adu hoi aina khudam moina uchabane na che please enter a valid phone number haidi praman jaw phone number happy aye lal banena adu sidaida achumba phone number adom na pambiru da hapselani aduga continue to bigene aduga continue tawra matungda mase amtang khogi refresh tawthokpa sumana chingtharaga khogi update lowba haidna phone si back tawrga si amtang refresh tawthokpa Facebook si amuka hanlaga nauna hangba haitare sumaina unghallaga refresh tawthoga phone number sima update changhanba masa sida adui matungda hana leiriba phone number si remove tawthopi ganeba remove an leiriba se sida sangchillaga ado digadi adomge hujikta hapkhiba phone number duda adomge OTP na singba loina nauna tharakaniya hana adomna anouba phone number si haptringeda hana si remove tawthoragadi OTP tharaknaba leitabana adomda awaba ma oibsu yai aduna hana adongi phone number adomna nauna hapningiba nauna siningiba phone number do add phone number sta hapsin biro aduga Facebook si amuk nauna update masana update pirakpusu yawi update tawbiu phone number nauna hapabani na haidana adugi update tu tawbigadaba aduga adom na update to do high train khalagana
अमुक नौना फेसबुक से अमुक हांगबीगनी अमुक नौना हांग मतम मसाना अपडेट तौरनी अदुमाइन तौर मतुंगदा हानगी लेरिबो फोन नंबर से अदोम लथोपीगने रिमूव तौथोपीगने अदुकान ओटीपी थारकने अदोम नौना हापसिलिबो फोन नंबर से उलक्पदा करंब फोन नंबर दा ओटीपी थारओगे हैना हंगबदा नौना हापीरिबो फोन नंबर से सोंथोगा लेरनी मतमदुदा अदुकांदा नौना हापीबो फोन नंबर दुदा अदोम ओटीपी थाबगी दु सेलेक्ट तौबीरो अदुरगदी अदोम कुसीदा लोइना तौबो यारगने सुमाइना अदोम गी अइन हुजे हाइजरिबिस अदोम बाप तारमगनी आइना खंजै हाइदि फोन नंबर चेंज तौबगी ईमेल चेंज तौबगी अदोम गी यूजर नेम चेंज तौबगी सिदा लोइना लेरेको मसिनी अदुगा ngarang aina haijagibaduna password change tौबगी अदुगा हुजी मुंग लाकदरिसिना अदुमाइना फोन नंबर सी यावरो मतुंग आई फोन नंबर सी खंगजरे इसाना यूजर नेम इसाना खंगजरे आई लोइन चेंज तौथोले अदगी आई ईमेल से लोइन चेंज तौथोकपीरे खंग का ngarang गे aina हाइजगिबा सिक्योरिटी एंड लॉगिन सिदा संगबिरगा ngасagi password to change tौबियो अदोमना कावरे खल्लिबा हाना सिनरंबा password to कावरे को हानै दुदे नौना अमा चेंज तौकांदा अदोमदा ओटीपी थारकनबा माना फोन नंबर हंगलक मतमददी फोन नंबर दुदी हुजिकता अदोमना अनौबा मा हापीरमनेना अनौबदा उमा ओटीपी थाबगी सेलेक्शन गी दमक अदु उलकनिया सिदास ओटीपी थार उरा आइना नत्रगा अदोमगी ईमेल दो नौना हापीगिबदो अदु थार उरा हैरानिया या एन अदोम ओके तो मतमदा ओटीपी नत्रगा अदुदा 6 डिजिट कोड तो लानी अदुम मेंशन बिरगा लोइरे अदोमगी पासवर्ड चेंज तौवे सिनी यामना लाइ यामना अखोइगी याम लुबा खोंथांसिंग चंगलुबा नते हाइबिसिमजो आई हाइजगे सिनिंगसी आइना सुम खंजबदा मयाम भाप ताबिरमगने खंजै सिगी मथक थंगुदा लेरो पर्सनल एंड इंफॉर्मेशन से चंगबिरगनी को आइना हाइरिबो खुदिंगमक्सी सुमाइना अदोमगी कावरबा फोन नंबर अमुक नौना तोपमा सिंदोकपे याय ईमेल कावरो सिंदोकपे याय अदोमदा पासवर्ड कावरे खलगसो हौजिकी हाइरिबो खोंथांगदुमा हाना लौखटपिरगा फोन नंबर दो अनौबा हापिरगा मफमदुदा अमुक फोन नंबर अनौबा हापबनिना ओटीपी दो नौना थारकपदा अदोमगी अनौबदो लागनी अदुगा अदोमगी पासवर्ड सेमदोकपे यारगनी आइ वाफमजे थमजरगा वीडियो से सिदा लोइसिनजरगे वीडियो को लाइक तौब शेयर तौब काउबिगनो अदुगा सब्सक्राइब तौद्रिबा मियोइ सिंगरगना आइ चैनल से सब्सक्राइब तौसिनबिउ चांग नाइना टेक वीडियो सिंगी नॉलेज फंगबिनबगीदमक अमदी नोटिफिकेशन सिंग फंगबिनबगीदमक बेल आइकन दुगा नंबिरम हाइ वाफमजे थमजरगा वीडियो से लोइसिनजरगे बाय बाय।